ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯄꯥꯟꯗ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯀꯞꯂꯤ꯫ ꯃꯈꯣꯏ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯑꯩꯅ ꯊꯥꯔꯣꯏ꯫ ꯇꯣꯡꯁꯥꯡꯁꯨ ꯅꯥꯀꯟꯗꯒꯤ ꯅꯨꯡꯉꯥꯏꯇꯅ ꯄꯤꯛꯇ꯭ꯔꯨ ꯆꯠꯂꯁꯤꯔꯥ? ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ ꯅꯪꯁꯨ, ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯀꯅꯥꯝꯇ ꯆꯪꯂꯛꯀꯅꯨ꯫ ꯅꯠꯇꯤꯌꯦ ꯇꯣꯔꯣ, ꯅꯪ ꯃꯦꯀꯞ ꯇꯧꯕ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯑꯩ ꯆꯠꯂꯣꯏ ꯇꯣꯡꯁꯥꯡ, ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯅꯨꯡꯗ ꯀꯧꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ꯫ ꯇꯣꯡꯁꯥꯡꯗꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯏꯇꯥ꯫ ꯄꯤꯛꯇ꯭ꯔꯨꯅ ꯀꯩ ꯑꯥꯏꯗꯤꯌꯥꯅꯣ ꯍꯥꯏꯁꯦ? ꯇꯣꯡꯁꯥꯡꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥ ꯃꯌꯥꯗ ꯆꯤꯔꯣꯟ ꯇꯧꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯃꯗꯨꯅ ꯐꯔꯅꯤ, ꯆꯠꯂꯣ ꯅꯪ, ꯑꯩ ꯁꯤꯗ ꯂꯩꯔꯝꯒꯦ꯫ ꯇꯣꯡꯁꯥꯡꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯍꯦꯟꯔꯤ ꯈꯣꯏ ꯅꯣꯛꯂꯒ ꯇꯣꯔꯣ ꯇꯥꯟꯊꯣꯛꯈꯤꯕꯁꯦ ꯑꯩ ꯋꯥꯈꯜ ꯊꯤ ꯅꯨꯡꯉꯥꯏꯌꯦ꯫ ꯖꯣꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕ? ꯖꯦꯝꯁꯅ ꯆꯠꯂꯝꯃꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯇꯣꯡꯁꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯇꯣꯡꯁꯥꯡꯁꯨ ꯁꯥꯎꯅ ꯇꯝꯅꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯊꯣꯡꯗꯨ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯛꯏ꯫ ꯍꯦꯟꯔꯤꯅ ꯀꯅꯥꯅꯣ? ꯔꯣꯁꯤꯕꯤꯅꯥ? ꯖꯦꯝꯁꯅ ꯅꯤꯄꯥ, ꯅꯣꯏ ꯅꯆꯟꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯐꯖꯩ ꯃꯁꯥ꯫ ꯍꯦꯟꯔꯤꯅ ꯇꯌꯥꯏꯅ ꯅꯃꯤꯠꯇꯨ ꯊꯨꯒꯥꯏꯕꯤꯖꯅꯤ, ꯌꯦꯡꯉꯨꯅꯨ꯫ ꯑꯃꯨꯛꯀꯁꯨ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯔ ꯀꯤꯔꯛꯏ꯫ ꯀꯩꯅꯣ, ꯕꯨꯠꯀ ꯑꯣꯏꯔꯖꯥꯠꯂꯥ? ꯖꯣꯅꯤꯅ ꯅꯈꯣꯏꯁꯨ ꯕꯨꯠ ꯂꯣꯏꯕ꯭ꯔꯣ? ꯍꯦꯟꯔꯤꯅ ꯋꯥꯊꯤꯗꯤꯕ, ꯀꯗꯥꯏꯗ ꯕꯨꯠ ꯂꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜꯗꯕꯣ? ꯈꯣꯟꯖꯦꯜ ꯑꯃꯗ ꯋꯪ ꯂꯥꯎꯅ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯃꯨꯛ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯝꯅꯕ ꯇꯥꯗ꯭ꯔꯤ, ꯑꯗꯨꯅ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯖꯣꯅꯤꯅ ꯕꯨꯠ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯕꯗꯗꯤ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯀꯤꯔꯛꯇꯤꯌꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯍꯦꯟꯔꯤꯅ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯕꯨꯠꯀ ꯂꯩꯔꯖꯥꯠꯂꯅꯦ? ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯕ ꯎꯗ꯭ꯔꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ, ꯇꯤꯟ ꯀꯥꯡꯒ ꯑꯣꯏꯔꯝꯅꯤ꯫ ꯑꯍꯨꯝꯗꯨꯗ ꯃꯈꯣꯜ ꯖꯥꯠ ꯖꯥꯠ ꯇꯥꯍꯜꯂꯒ ꯀꯤꯍꯟꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯍꯦꯟꯔꯤ ꯈꯣꯏꯗꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯊꯤꯅ ꯆꯩꯍꯜꯂꯛꯏ꯫ ꯍꯩ, ꯀꯅꯥꯅꯣ? ꯀꯩ ꯆꯥꯒꯦꯅ ꯇꯧꯔꯤꯅꯣ? ꯊꯣꯔꯛꯎ ꯂꯥꯎꯅꯦ, ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤꯕꯅꯣ? ꯇꯣꯡꯁꯥꯡꯅ ꯉꯁꯤꯗꯤ ꯌꯥꯝ ꯀꯤꯍꯜꯂꯔꯣꯏꯒꯦ, ꯑꯩ ꯑꯃꯗ ꯆꯠꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯒ ꯇꯣꯡꯁꯥꯡ ꯅ꯭ꯌꯨꯇꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅ꯭ꯌꯨꯇꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯝꯗ꯭ꯔꯤ, ꯂꯦꯞꯇꯣꯞ ꯑꯃ ꯐꯥꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯇꯣꯡꯁꯥꯡꯗꯤ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯂꯒ ꯑꯌꯥ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯁꯤꯗꯤ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯦꯡꯅꯤꯡꯂꯛꯑꯦ, ꯏꯁꯩ ꯑꯗꯨꯝ ꯁꯛꯅꯤꯡꯉꯛꯏꯗ꯫ ꯇꯣꯡꯁꯥꯡꯗꯨ ꯏꯁꯩ ꯉꯪꯂꯛꯏ꯫ ꯅ꯭ꯌꯨꯇꯟꯁꯨ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯈꯔ ꯇꯥꯕ ꯃꯔꯝꯅ ꯀꯣꯏꯔꯩ ꯂꯩꯔꯒ ꯍꯨꯏꯔ ꯍꯧꯗꯣꯡꯂ ꯏꯁꯩ ꯉꯪꯂꯤꯁꯤꯕꯣ? ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯅꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ꯫ ꯇꯣꯡꯁꯥꯡ ꯁꯥꯎꯅꯤꯡꯅ ꯑꯩꯕꯨ ꯍꯨꯏꯔ ꯍꯧꯗꯣꯡꯂ ꯀꯥꯏꯅ ꯈꯪꯉꯤ ꯅꯪ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯊꯣꯡꯅꯥꯎꯀꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯇꯝꯅꯕ ꯍꯧꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁ, ꯅꯨꯡꯁꯤꯠꯁꯦ ꯑꯃꯨꯛ ꯍꯧꯔꯦ, ꯇꯟꯗꯣꯔꯤꯗ ꯑꯩꯗꯤ꯫ ꯅ꯭ꯌꯨꯇꯟ ꯍꯧꯒꯠꯂꯒ ꯊꯣꯡ ꯊꯣꯡꯅꯥꯎꯒꯗꯨ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯇꯣꯡꯁꯥꯡꯗꯨ ꯂꯨꯝꯃꯒ ꯂꯩ꯫ ꯃꯥꯅ ꯀꯤꯁꯅꯨ ꯈꯪꯍꯟꯁꯅꯨ ꯍꯥꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯥꯌꯣꯟꯅꯔꯦ꯫ ꯍꯩꯃꯥ, ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏꯗꯣꯔꯤ, ꯈꯔ ꯀꯞꯄ ꯈꯔ ꯅꯣꯛꯄ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯥꯅ ꯑꯁꯤ ꯈꯜꯂꯒ ꯇꯧꯒꯦ ꯇꯧꯕꯗ ꯅ꯭ꯌꯨꯇꯟꯅ ꯃꯅꯥꯗ ꯍꯦꯗꯐꯣꯟ ꯍꯥꯞꯆꯤꯜꯂꯒ ꯏꯁꯩ ꯑꯣꯏꯅ ꯇꯥꯔꯒ ꯂꯩ꯫ ꯑꯗꯨꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯇꯣꯡꯁꯥꯡꯅ ꯀꯤꯍꯟꯅꯕ ꯀꯌꯥ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗ꯭ꯔꯕꯗ ꯇꯥꯟ ꯆꯥꯟꯅꯅ ꯏꯁꯩꯗꯨ ꯂꯦꯞꯈꯤꯕ ꯃꯄꯥꯗ ꯇꯣꯡꯁꯥꯡꯅ ꯀꯞꯄꯒꯤ ꯃꯄꯥ ꯆꯥꯟꯅꯔꯨꯔꯦ꯫ ꯅ꯭ꯌꯨꯇꯟ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯩꯅꯣ, ꯃꯤ ꯀꯞꯄꯩ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ? ꯁꯣꯝꯗ ꯇꯣꯡꯁꯥꯡ ꯍꯔꯥꯎꯅ ꯈꯪꯈ꯭ꯔꯦ ꯈꯪꯈ꯭ꯔꯦ, ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯗꯅ꯫ ꯅ꯭ꯌꯨꯇꯟꯒꯤ ꯋꯥꯈꯜꯗ ꯀꯞꯂꯛꯏꯕꯗꯨ ꯄꯤꯛꯇ꯭ꯔꯨꯅꯤ ꯍꯥꯏꯅ ꯈꯟꯅ ꯃꯥꯕꯨ ꯆꯠꯇ꯭ꯔꯕ ꯖꯥꯠꯂꯅꯦ, ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ ꯀꯞꯂꯛꯏꯁꯤꯕꯣ? ꯑꯁꯤ ꯈꯜꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯇꯣꯡꯁꯥꯡꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ? ꯅ꯭ꯌꯨꯇꯟ ꯊꯣꯡ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕꯗ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯁꯤꯠꯇꯨꯗ ꯏꯪꯗꯨꯅ ꯃꯁꯥꯗꯨ ꯂꯣꯏꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯀꯞꯄꯤꯕꯗꯨ ꯃꯥꯅ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯅꯗꯤ ꯀꯞꯄꯤꯗꯨ ꯄꯤꯛꯇ꯭ꯔꯨꯅꯤ ꯈꯟꯈ꯭ꯔꯦ꯫
ꯃꯥꯅ ꯆꯩꯔꯒ ꯇꯥꯟꯊꯣꯛꯂꯨꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯅ꯭ꯌꯨꯇꯟ ꯑꯣꯏꯔꯝꯕꯗꯒꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯊꯣꯛ ꯍꯧꯒꯠꯂꯒ ꯄꯥꯈꯠꯅ ꯑꯩ ꯆꯠꯂꯒꯦ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯁꯤꯗ ꯆꯠꯄ ꯀꯤꯗꯅ ꯇꯧꯕꯅꯤ꯫ ꯅꯠꯇꯦ, ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ, ꯅꯣꯡꯁꯦ ꯆꯨꯔꯛꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡꯗꯨꯁꯨ ꯈꯪꯆꯨ ꯆꯨꯔꯛꯂꯝꯃꯤ꯫ ꯅ꯭ꯌꯨꯇꯟꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ, ꯄꯨꯡꯁꯦ ꯊꯦꯡꯉꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯀꯤꯅ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯇꯨꯡꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯤꯛꯇ꯭ꯔꯨ ꯀꯥ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯇꯣꯡꯁꯥꯡꯅ ꯀꯝꯗꯧꯔꯤ? ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯌꯦꯡꯗꯩꯗꯤ ꯑꯝꯇ ꯅꯩꯈꯥꯏꯁꯤꯀꯣ? ꯄꯤꯛꯇ꯭ꯔꯨꯅ ꯅꯪꯅ ꯑꯩ ꯐꯖꯍꯟꯅꯤ ꯍꯥꯏꯕꯗꯨꯗꯤ? ꯇꯣꯡꯁꯥꯡꯅ ꯇꯔꯪ ꯃꯔꯪꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃ ꯁꯦꯝꯃꯤ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯤꯅ ꯀꯩꯅꯣ ꯏꯇꯥ, ꯀꯗꯥꯏꯗꯅꯣ? ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ, ꯀꯥꯏꯗꯅꯣ ꯃꯤ? ꯇꯣꯡꯁꯥꯡ ꯅꯣꯛꯂꯒ ꯁꯥꯎꯕ ꯁꯥꯎꯅꯔꯗꯤ ꯑꯗꯨꯝ ꯃꯐꯝ ꯌꯧꯔꯦ꯫ ꯇꯣꯡꯁꯥꯡꯅ ꯄꯨꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯉꯥꯛꯇꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯂꯤꯟ ꯑꯣꯏꯕ ꯃꯔꯝꯅ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯒꯦ ꯇꯣꯡꯁꯥꯡ, ꯀꯔꯤꯅꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩ ꯉꯝꯃꯣꯏꯌꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕ꯭ꯔꯥ? ꯇꯣꯡꯁꯥꯡꯅ ꯁꯝꯐꯥꯕꯤ, ꯁꯛꯇꯨꯒ ꯅꯪꯅ ꯐꯖꯅꯤꯡꯕꯗꯣ ꯐꯖꯧ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯒ ꯇꯣꯛꯑꯣ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯅꯥꯛ ꯌꯦꯠꯇ ꯑꯣꯝꯃꯒ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯂꯤꯅꯝ ꯅꯝꯃꯤ, ꯂꯤꯟ꯫ ꯇꯣꯡꯁꯥꯡꯅ ꯍꯟꯗꯣꯛꯑꯦ ꯑꯁ꯭ꯋꯥꯏꯗ, ꯂꯥꯛꯑꯣ ꯄꯤꯛꯇ꯭ꯔꯨ, ꯄꯥꯔꯂꯔꯗ ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯔꯥꯡ ꯉꯥꯛꯇꯅ ꯌꯣꯝꯕ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯔꯥꯡꯁꯤꯡꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯆꯧꯕ ꯃꯤꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯆꯥꯗꯣꯏꯒꯤ ꯌꯦꯡꯉꯤ꯫ ꯇꯣꯡꯁꯥꯡꯅ ꯍꯥꯏ ꯖꯦꯅꯤ꯫ ꯖꯦꯅꯤꯁꯨ ꯅꯣꯛꯂꯒ ꯍꯩꯃꯥꯎ ꯍꯤꯡꯆꯥꯞꯄꯤ, ꯂꯥꯛꯅꯤꯀ ꯑꯃꯠꯇ ꯍꯥꯏꯇꯞꯄ꯫ ꯇꯣꯡꯁꯥꯡꯅ ꯇꯨ, ꯃꯁꯤꯒꯤ ꯇꯣꯔꯣꯁꯦ ꯑꯃꯨꯛꯇ ꯐꯖꯍꯟꯁꯤ, ꯁꯣꯃꯥ ꯃꯥꯟꯗꯕ ꯌꯥꯗꯦ꯫ ꯖꯦꯅꯤꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯁꯝꯁꯤꯕꯣ? ꯀꯄꯣꯛꯀꯪ ꯃꯔꯥꯀꯁꯨ ꯃꯥꯜꯂꯤꯌꯦ꯫ ꯂꯥꯛꯑꯣ ꯁꯦ꯫ ꯄꯤꯛꯇ꯭ꯔꯨꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯐꯝꯍꯜꯂꯒ ꯅꯨꯡ ꯑꯅꯤ ꯇꯧꯔꯒ ꯃꯩ ꯆꯥꯛꯈꯠꯂꯤ꯫ ꯃꯁꯝꯗꯨꯁꯨ ꯃꯩꯅ ꯐꯥꯎꯕ ꯊꯦꯡꯐꯥꯠꯇ꯭ꯔꯤꯉꯩ ꯖ꯭ꯌꯥꯎ ꯂꯥꯎꯅ ꯈꯪꯆꯥꯛ ꯆꯥꯛꯈꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯨ ꯉꯥꯏꯍꯥꯛꯇꯪꯗ ꯉꯥꯎꯈꯤꯗꯅ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯒ ꯆꯦꯜꯂꯤ꯫ ꯑꯩ ꯁꯤꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯀꯅꯥ ꯂꯩꯒꯦ? ꯇꯣꯡꯁꯥꯡꯒ ꯖꯦꯅꯤꯒꯅ ꯐꯥꯔꯒ ꯐꯝꯍꯜꯂꯤ꯫ ꯖꯦꯅꯤꯅ ꯀꯔꯤꯅꯣꯅꯦ ꯅꯪꯄꯣ? ꯅꯀꯣꯛꯇꯣ ꯆꯥꯛꯂꯛꯄꯔꯥ ꯍꯥꯏꯕꯅꯦꯃꯤ, ꯐꯖꯅ ꯄꯇꯧꯁꯤ ꯍꯥꯏꯔꯒ꯫ ꯄꯤꯛꯇ꯭ꯔꯨꯅ ꯃꯤꯒꯤ ꯁꯝꯁꯤ ꯃꯩ ꯊꯥꯔꯒ ꯀꯔꯤꯅꯣ ꯐꯖꯗꯣꯏꯁꯦ? ꯍꯦ, ꯇꯨꯃꯤꯟꯅꯇ ꯂꯩꯌꯨꯇ꯫ ꯄꯤꯛꯇ꯭ꯔꯨꯒꯤ ꯀꯣꯛꯇꯨ ꯐꯖꯅ ꯃꯩ ꯊꯥꯔꯒ ꯀꯔꯤꯅꯣ ꯈꯔ ꯊꯣꯝꯖꯤꯜꯂꯤ꯫ ꯁꯤꯗ ꯅꯠꯇꯅ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯄꯪꯇꯩꯗ ꯇꯩꯁꯤꯜꯂꯤ꯫ ꯍꯦꯛ ꯂꯣꯏꯕꯒ ꯇꯣꯡꯁꯥꯡ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯋꯥꯎ, ꯃꯁꯤꯕꯨ ꯇꯣꯔꯣꯔꯣ, ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ? ꯖꯦꯅꯤꯅ ꯑꯩꯒꯤ ꯈꯨꯠꯁꯤꯅꯕꯨ ꯊꯦꯡꯂꯕꯗꯤꯅꯦ, ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇꯅꯤ, ꯈꯪꯂꯞꯄꯔꯥ? ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯒ ꯅꯩꯒꯦ꯫ ꯇꯣꯡꯁꯥꯡꯅ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯅꯤ ꯍꯥꯏꯔꯒ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯔꯥꯒ ꯂꯥꯛꯑꯕꯣ? ꯖꯦꯅꯤꯅ ꯀꯔꯤꯅꯣ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯨꯝ ꯄꯥꯟꯒꯗꯕꯅꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯇꯣꯡꯁꯥꯡꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯊꯝꯂꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯨꯡꯗꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯅ ꯀꯣꯏꯔꯥꯡ ꯂꯥꯡꯂꯒ ꯂꯩꯅꯔꯤ꯫ ꯅ꯭ꯌꯨꯇꯟꯁꯨ ꯉꯔꯥꯡ ꯄꯤꯛꯇ꯭ꯔꯨꯗ ꯃꯥꯅ ꯉꯥꯡꯈꯤꯕꯗꯨ ꯑꯃꯨꯛꯁꯨ ꯈꯟꯖꯤꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯄꯤꯛꯇ꯭ꯔꯨ ꯎꯗ꯭ꯔꯕꯗꯨꯗ ꯇꯥꯃꯨꯅꯥ, ꯑꯃꯗꯨꯗꯤ? ꯃꯨꯅꯥꯅ ꯑꯃ ꯍꯥꯏꯕꯨ ꯀꯅꯥꯅꯣ? ꯑꯁ, ꯄꯤꯛꯇ꯭ꯔꯨꯗꯣ꯫ ꯄꯤꯛꯇ꯭ꯔꯨ ꯍꯪꯂꯛꯄꯗꯨꯗ ꯉꯛꯅ ꯂꯩꯃꯈꯣꯏꯁꯨ ꯌꯦꯡꯂꯛꯏ꯫ ꯃꯨꯅꯥꯅ ꯑꯣ, ꯃꯥ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ, ꯊꯣꯔꯛꯂꯅꯤꯌꯦ꯫ ꯑꯗꯨ ꯇꯥꯕꯗ ꯅ꯭ꯌꯨꯇꯟꯅ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯍꯦꯟꯔꯤꯅ ꯉꯔꯥꯡꯇ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯀꯥꯏꯗꯩ ꯆꯪꯂꯝꯃꯤꯕ? ꯅ꯭ꯌꯨꯇꯟꯅ ꯑꯩꯅ ꯀꯧꯁꯟꯕꯅꯤ꯫
asumna ngangnarigai talaktuda Piktrudu khara nana ke nau tawdana thoraklami magi faramba samsingdusu loina fakidre chap tingna khajik khajik khoitak tawraga ningthijana lei James madu uvda tororo siwa Johnny du maya karga kaino toro siwa ngasi se mangdi natte ko Henry na toro kaisa silui nang yengliba mi khudima Piktru uvda ngaknakre maramdi asumna fajani haibu thajade makuk maru ifa faraga panglaida lei mana ngasi oiramdiba mawngsida karigi ngakningai oiroyori Newton su Piktrubu koktagi ton fawba yanglai amukta noktriva minok ama nokfet tawrai achona maya ka khai yenglaga leiba du uvada leimana khon kana laurai Piktru nang nasagi na thok tawba yadabra kaitawrino kai chitoino nangna taptai ke siliduna ngasaidagi sagatlamba mut mayamdu loina kai kirami mamai singdu fat leithoknaki Piktru yam tapna Ima kimdu chaloye Rosibinana karini haina tawrino khangde mamai mamit kase tawrise yengningdapna Piktru du khumde magi loisinbam thokpa loisili aduga kachin amada changlaga khangoi try to nungai ni dana ai tawrak pad yengo Henry na nakandagi oi toro Piktru mamitu khani yenglai adu uvda nangi asengba loina haidura ha Piktru na ainisu nakhoina taw pumnamak haibra ngamoina khanbra James na sia yam tikaksle Johnny na toro nang nasak yamna phajarame bo ai kaino khangde kaino ma tawi ko Piktru makhoi gi manakta leita khai tumin thokhirami tanjaduda makhoi imungi mi khara ka amada changkhibudu uvda Piktru masadu lin olaga tumina lai achau Yakrishan Leima Newton makhoi loina lona wari sadun leirami Yakrishana hoine aisu mongyam noite handaksi lin amana koitan tanaine achauna aisune handaksi tumbada inam namine Leimana nuistobra aisune isasi inu noite kaigino khangde Newton na akoina haloi vilindu achamba lindi oiroi yai umbaivsi arrive datte Leimana phairese ai amaiba matanaraga tawgese James kogi mapusu lai tainaba haibani mangonda su hange Piktru ngangnariba mayamdu taraga mamitagi mapi tarai nakoi budi aina amatalem tharoi aina kaidoruki yengo Piktru na leirivadu Yakrishana ukre linam leiri sida mayamdu linama leiri haina hanava apai potna thomnava tawri Newton na ngaikone nansu lin halubai tawrido thadopigise Henry khoisu makhoina lin tanarakpa du uvuda makhoi atei oiramoi khangi Piktru oiramgani haina aduma khankre James na as kamai tawni toro se farak tadori Henry na masidi haitaba yaro aikhoi sum rosilaga thamladi yaroi makhoisu asumna khanarami makhoi mayam changlaga lindu koitan tanai Piktru di upai lemandabadagi mirak narak yenglaga Newton gi ka manungda changsinkhre ma changki haibusi kananasu khanglamde aduga kangkha makhada leiri moi hatringaida ai hana makhoina hatkidoraba kaino matawri tongsang ita tongsang kangkha makhadagi akiba fangna ai sida laiye wahai du tafta khangboi kaiboi leithorakpada kachinduda akiba sakfam magaloinana napsilaga leirambadu ubada Piktru kina kanano nang nang ai kanano haiba masak khangdabra yengo tu asi hairaga magi tamthirawa sakfamdu uhalai Piktru kiduna kangkha makhadagi chenthoknabu tawi adubu magi makhongdu ta fakhre Piktru su lindagi mi onthoraklami man nanthoknava fanakana khotnei adubu ngamlamde thado nang kanano karigidamak mafamsida lakmano noina ngara tikhoi putke sangsarda
ꯂꯥꯝꯕꯗꯣ ꯑꯩꯅ ꯅꯣꯏꯒꯤ ꯅꯇꯨꯡ ꯏꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯑꯩꯅ ꯄꯤꯛꯇ꯭ꯔꯨꯅ ꯅꯪ ꯉꯥꯎꯔꯕꯣ ꯊꯥꯗꯣ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅ꯭ꯌꯨꯇꯟꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯆꯪꯂꯛꯂꯝꯃꯤ ꯍꯣꯏꯅꯦ ꯑꯗꯣ ꯉꯁꯤ ꯁꯣꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯄꯒꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯄꯤꯛꯇ꯭ꯔꯨꯅ ꯐꯃꯨꯡ ꯃꯈꯥꯗ ꯑꯣꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨꯁꯨ ꯄꯥꯈꯠꯅ ꯀꯥꯡꯈ ꯃꯈꯥꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯂꯤꯟ ꯑꯣꯟꯊꯣꯛꯑꯒ ꯂꯣꯠꯅꯕ ꯇꯧꯔꯛꯏ ꯅ꯭ꯌꯨꯇꯟ ꯄꯥꯛꯊꯔꯒ ꯍꯩꯃ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯊꯣꯔꯛꯂꯤꯕ ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯗꯤ ꯅꯠꯇꯦ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯚꯨꯠ ꯑꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯁꯥꯕ ꯑꯣꯏꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯅꯠꯇꯦ ꯃꯗꯨ ꯌꯥꯔꯣꯏ ꯄꯤꯛꯇ꯭ꯔꯨꯗꯨ ꯌꯥꯝ ꯊꯨꯅ ꯂꯤꯟ ꯑꯣꯜꯂꯒ ꯊꯣꯔꯛꯏ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨ ꯁꯥꯔꯒ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯈꯣꯏꯅ ꯂꯤꯟꯅꯤ ꯃꯁꯦ ꯃꯤ ꯅꯠꯇꯦ ꯃꯤ ꯁꯥꯔꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯥꯠꯅꯕ ꯃꯥꯅ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤ ꯁꯣꯏꯗꯅ ꯂꯩꯃꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯂꯤꯟꯅꯕꯨ ꯃꯤ ꯑꯣꯟꯕ꯭ꯔꯣ ꯍꯥꯏꯁꯦ ꯖꯦꯝꯁꯅ ꯏꯃꯥ ꯃꯥꯁꯦ ꯌꯥꯏꯊꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯌꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯉꯛꯅ ꯄꯤꯛꯇ꯭ꯔꯨ ꯁꯥꯔꯤꯕ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄꯤꯛꯇ꯭ꯔꯨꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ ꯌꯦꯀ꯭ꯔꯤꯁꯅ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯇꯟꯖꯥꯗꯨꯗ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯤꯟ ꯑꯣꯜꯂꯒ ꯆꯠꯄꯗꯨ ꯅ꯭ꯌꯨꯇꯟꯅ ꯎꯔꯛꯏ ꯑꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏꯗꯒꯤ ꯂꯤꯟꯗꯨꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯁꯣꯏꯔꯦ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯤꯟ ꯑꯣꯜꯂꯒ ꯂꯥꯛꯏꯕꯗꯨ ꯌꯦꯡꯂꯛꯏ ꯄꯤꯛꯇ꯭ꯔꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯗꯨ ꯎꯕꯗ ꯈꯔꯗꯤ ꯁꯥꯐꯅꯔꯝꯃꯤ ꯍꯦꯟꯔꯤ ꯈꯣꯏ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯂꯤꯟꯁꯤ ꯀꯌꯥ ꯁꯨꯕꯖꯥꯠꯅꯣ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯄꯥꯟꯗ ꯂꯥꯞꯇꯛꯅ ꯂꯩꯔꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯂꯩ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅ ꯂꯥꯛꯑꯒ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯃꯥꯏꯅ ꯆꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯆꯪꯂꯨꯕꯁꯨ ꯌꯥꯔꯣꯏ ꯃꯥꯒꯤ ꯇꯣꯡꯁꯥꯡꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯄꯤꯛꯇ꯭ꯔꯨꯗꯤ ꯇꯣꯡꯁꯥꯡ ꯊꯤꯕ ꯆꯠꯅꯕ ꯇꯧꯔꯤ ꯃꯤ ꯌꯦꯡꯂꯒ ꯀꯣꯏꯂꯩ ꯂꯩꯔꯤ ꯁꯣꯝꯗ ꯃꯨꯅꯥꯅ ꯏꯕꯦꯝꯃ ꯑꯦꯟꯁꯥꯡꯁꯦ ꯈꯔ ꯊꯣꯡꯂꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯁꯥꯔꯤꯕ ꯕꯨꯠꯇꯨ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯈꯨꯀꯥꯞꯄꯤꯅ ꯑꯍꯨꯝꯂꯛ ꯀꯥꯞꯄꯗ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯈꯟꯈꯤ ꯏꯃꯨꯡꯁꯤ ꯃꯥꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡꯗꯨ ꯆꯥꯕꯗ ꯂꯣꯏꯅ ꯁꯨꯝꯊꯔꯝꯃꯤ ꯃꯥꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯎꯍꯟꯅꯤꯡꯅꯕ ꯐꯥꯎꯍꯜꯂꯝꯃꯤ ꯑꯆꯧꯅ ꯍꯥꯎꯈ꯭ꯔꯦꯗ ꯉꯁꯤꯒꯤ ꯑꯦꯟꯁꯥꯡꯁꯤꯗꯤ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯅꯦ ꯄꯤꯛꯇ꯭ꯔꯨ ꯌꯦꯀ꯭ꯔꯤꯁꯅ ꯑꯗꯨꯅꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯍꯥꯎ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ ꯃꯥꯅ ꯁꯨꯝꯅꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯍꯦꯟꯔꯤ ꯑꯃꯗꯤ ꯖꯦꯝꯁ ꯖꯣꯅꯤ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯆꯪꯂꯝꯗꯦ ꯃꯔꯝꯗꯤ ꯃꯨꯊꯤꯅ ꯃꯈꯣꯏꯗ ꯁꯨꯝꯕ ꯂꯥꯏꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯖꯟꯇ꯭ꯔ ꯍꯥꯞꯂꯤꯕꯅꯤꯅ ꯑꯗꯨ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯌꯨꯝꯁꯤꯗ ꯂꯤꯟꯒꯨꯝꯕ ꯆꯪꯕ ꯉꯝꯗꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯔ ꯌꯦꯡꯂꯒ ꯆꯥꯏꯊꯣꯛꯁꯦ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯈꯣꯏꯉꯛꯅ ꯀꯩꯅꯣ ꯇꯣꯔꯣꯁꯤꯕꯣ ꯃꯥꯅ ꯂꯤꯟ ꯆꯪꯕ ꯌꯥꯗꯅꯕ ꯀ ꯍꯥꯏꯁꯦ ꯖꯦꯝꯁꯅ ꯁꯤꯕꯨ ꯇꯣꯔꯣ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯥ ꯄꯤꯛꯇ꯭ꯔꯨ ꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯨꯅ ꯌꯥꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯂꯩꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯂꯩꯃꯅ ꯍꯩ ꯌꯥꯔꯦ ꯇꯣꯔꯣ ꯆꯥꯛꯈꯨꯝꯗ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄꯗꯨ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯗꯕ꯭ꯔꯥ ꯄꯤꯛꯇ꯭ꯔꯨ ꯁꯥꯕꯤ ꯑꯗꯨꯁꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈꯤ ꯃꯌꯥꯝꯗꯨꯅ ꯆꯥꯛ ꯆꯥꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯁꯥꯗꯨ ꯃꯤ ꯑꯣꯟꯊꯣꯔꯛꯂꯒ ꯇꯣꯡꯁꯥꯡ ꯏꯇꯥ ꯇꯣꯡꯁꯥꯡ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤ ꯑꯗꯨ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕꯗ ꯎꯄꯨ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯛꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯊꯨꯅ ꯎꯄꯨꯗꯨꯕꯨ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯇꯣꯡꯁꯥꯡꯗꯨ ꯕꯣꯇꯜ ꯑꯃꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ